Ngasifong ki batuan tuan ba Manipuri sifong singdagi maruai bi ipau sing khongasaraga Manipur top channel ki mekedi gi myamna thamjagi ahanbada Manipur gi Shivasena gi president Tombi Guwahati da Shivasena gi rebel legislature sing una halakhitre thaudang pauksi da phong ba maroi ba paukhra Guwahati gi luxury hotel radiation blue da kem tauduna laiba Maharashtra gi Shivasena gi ikanat Sende na lusingba rebel legislature sing kem tauduna lairaki badunga si Shivasena Manipur unit ki president M Tombina unana bohona bada sangalakidre thaudo duga mari lainana Shivasena Manipur unit ki president M Tombina hakibada mana hotel asida laktringai da Mumbai gi Shivasena ga contact tonaki party asi ki marakta na pak tanaba pamdi haibadu rebel legislature sing aduda phongdokpa pambane haki Adumapo hotel asi haukiba June kungani thoida Gujarat ki Surat gi Shivasena gi rebel legislature sing adu hek thungkibadagi ngasi fawbada atopa miyoi sing sangthok sangsin tawbada athingba leiri rebel legislature kem asida kana lai kana thokre haibadu khangnabagi damakta ngasi ningthokaba numit ki ayuktagi register maintain taw hokre police ki mekedi gi hotel asida rebel legislature unaba lakosing gate hangdringai mamangna makhogi maming matha amasum gari number sing adu register asida entry ta holi hotel gi staff hauba manungda sangbada makhogi identity sing adu hangi kari gi damakta ngasi ayukta gi register maintain tawwa haukibano haibidu khangdi makhoi da haiba sing adu khaktamak tawbani haina police official amana media ra phongdoki special director general of police LO Gyanendra Pratap Singha ngasi ayu anganbadi gi hotel aduda laiki Guwahati Police Joint Commissioner Partha Sarathi su nungthil hotel asida thunglakhi ayu angan badagi IPS officer kayana hotel asida toina lakhi Assam State Disaster Management Authority ki chief executive officer Gyanendra Tripathi su ngasi hotel asida laklamkhi Water Resource Department ki chief engineer su hotel asida lakhi loinana pung ani rom leiramlaga sakhi makhoina laklambagi maram adu sapsana khangdri makhoina hotel asida lakpara tonglakhiba gari singadu Padar khali gari edu tonglakhiba miyo etaisu face mask upana masakhang mangamde tuan ba kara miyo kya hotel asida lakhi haidi Shivasena Manipur unit ki president M Tombi su atopa miyo amaga loinana Maharashtra gi rebel legislature sing adu unaba lakhi adubo makhoi sing adu hotel gi gate ta lephanduna sangankhide thaudo adu da M Tombi gi maikeri gi mangna hotel lakhiba du Maharashtra gi rebel legislature leader ikanat sinde unaba lakpani Shivasena si amatu oina lakhigani political crisis asi athupa matamda loisinba pami haina hotel gi thong londuna leiriba gate adugi mamangda paumi singa unaba mada phongdokhi man makhatana haikibada Shivasena si tuan party leiroi hotel asida atopa miyoi sing sangma thinglabasu senior police official ruling BJP gi lusungba sing MLA masum minister sing hotel asida nungti gi lakli hairi hana pausina su phongdorakli Atopa paw madana IAS Officer gi Yumdagi Sana kg taragani thoi Lupa kg phagatle corruption case ka mari lainana Vigilance Bureau na IAS Officer Sanjoy popli pharaba numit mari ni gi matungna Chandigarh gi sector ani da leiba ma ki yumgi store room dagi Sana kg taragani thoi amasum Lupa kg phare hari pharaba Sana kg taragani thoi edu gi manungna kg amamam gi golf brick mapan gold biscuit nifuga mapan Fall coin taragani thoyauri pharba lupa kg ahumadu kg amamamgi silver bricks ni masigi mathakta gram tara gi silver coin taragani panyauri IAS officer popli hokiba June kunda Punjab ki Nawan Shaharda sewerage pipeline tingbaga mari lainana tender clear tawbagi lupa lakh taret commission oina PU hairambaga mari lainana vigilance na phakibani ma ka loinaba Sandip su fare Vigilance Bureau gi spokesperson phungdo khibeda IAS officer popli gi matungina Vigilance Bureau na ma ki yumda re chathabada yamlaba sana lupa amas mobile phone sing recover tokibani hairi panba yabade haukiba thangjanum ki nungthilda Vigilance Bureau na IAS officer popli yumgi red chathakiba aduda ma ki sei kun ga taruk ta ngairiba machanupa Kartik popli suicide tokibani imung manu gi mekedi gi Vigilance ki official singna Kartik popli bu tathi tawoina tawga loinana nongmaina kaptuna hatkibani Mahak judicial exam thanaba prepare toriba law graduate amani hainasu piendaba phungdokhibani makasa tharak poina huyelan pawru phongba to papawmna police na hitari mapu phakre inquiry order tokre
Police personnel kharana street vendor ama amasung maki machanupa ga loinana mayambagi macha ama phukibagi matangda Rajkot ki Commissioner of Police na inquiry ama order toukhre makhogi ama tangairaba crime di makoina police personnel singa duda sa thakiba singi bill pu hairuba sini thaudu odu numaisu numigi numitang athengbada thokibani police personnel nipan mapalomna makpu amasung maki imung miyoi singbu yamna nungsi haitana phuki haina street vendor ama na wakalakibani Police kangbu amana phus saibana singba ka henba thawong kaya sa thaki haiba pawsi media amadi social media dagi khanglaba matungda Rajkot Police Commissioner Raju inquiry ama order tokhi allegation singa dugi matangda Assistant Police Commissioner level gi officer na inquiry sathagani amasum allegation adu asumba sing yoram tarabadi senari ba police personnel singa dugi mayokta departmental action lokhatkani yerum gi dukan mapu Rajak Pipal Crime branch ki constable kharana yerumamadi atay item sing satholaga selfie dabadigi bilgi wapum hawdok lubada makpu makoina phukibeni hari makasa tharakpoina sanaleba poksi de phongmato papawmana president Vladimir Putin gi motor kena hatu Kremlin da thomjilakibada wapum kya ngangrakre motor cat amana Kremlin building adu tamna hatu na thawjilakhibu utpa video amana Russia gi president Vladimir Putin gi maramda maruoina maki haksang gi matang na handak paw kaya marum laikhiba dudagi miyamna singnaba wapum kaya marum phongdoknarakre Mr. Putina Kremlin gi manungda sangki adubu kona amukhana mak tholakhidre haiba report sing adugi matungda Russia gi government madu yadabagi wapum ama thokpataki Thangjunumita Twitter thagalakhiba second kunthra ga nipan gi video aduna Moscow gi manungda leiba Kremlin adu tamna flash light single loinana gari kaya marumna thawjilakhiba du utkhi maduda lambina kanamiyoi kaya marum su yengkhi President Putin gi armor limousine adusu motorcade adu gi manungda yakhi Russian loan gi telegram channel Beka Kogapu gi matungina footage adu mafam dugi matam numidang pung 13 da laukhibani Mausana karigumba maruebda siguma numidangi visit sing pangthui Belarus ki President Alexander Lukashenko ga khanakhiba topic sing adugi matangna maruoina masi thokpa yai haiba text adugi English translation adu Newsweek na phonghi aduba President Vladimir Putin emergency statement ama pigani haiba report sing adu Russia gi government na yakhidi natte madu asuma natte haina Kremlin wangangloi Peskov ki warol palladuna Newsweek na haikhi Vladimir Putin gi motorcade aduna Kremlin da sangkhibagi pung kharagi tungda April gi matungdi ahanboina Ukraine gi konung Kyiv Russia gi missile sing attack sa tharakhibada apartment block amada pankhre haina telegraph na haiki missile attack aduna mayai thangba Kyiv building ama sarukra mangta khre amasung mi kanba miyoi sing building gi ati akai makhadigi saitere ki angang ma sing thorakhre haina pawduna makhata na haiki Ayakna pokhaiba marigi makhon taki ahan badu thoina makhol hawdi aduba akon bagi pokhaiba uhum madudi yamna makhol hawi thonawk sing nikhi haina Oleg Bovkov koba construction worker amagi warol palladuna telegram na haiki haina su pawks na makhatarakli hawjiko ina di miyam pawksi matang se lusinjarage amasum miyam pun anob update ngaminasi and thank you